ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯔꯤ ꯐꯦꯃꯤꯂꯤ ꯄ꯭ꯂꯥꯅꯤꯡ ꯇꯧꯕꯒꯤ ꯋꯥꯈꯜꯂꯣꯟꯕꯨ ꯂꯥꯟꯅ ꯆꯠꯈꯤꯗꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯅ ꯍꯦꯜꯊ ꯑꯦꯟड ꯐꯦꯃꯤꯂꯤ ꯋꯦꯜꯐꯤꯌꯔ ꯃꯤꯅꯤꯁꯇꯔ ꯑꯦꯜ ꯖꯦꯟꯇꯨꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ इंडो म्यांमार लेबाक अनिगी जॉइंट सर्वे ना PMGSY लंबी सेमदा म्यांमार रोमदा ngangphai henjilamba adu achumba oirame border pillar number 82 gida khunja singh thamoi kai hore wathok oiriba border pillar pumnama gengsinduna asengba achumba ama khangdokpa matam oire haina UCM na phongdokre amadi lock up tagi nanthokuna chenkraba NSCN IM gi cadre gi mathakta lupa lakh amagi reward lauthokre kurumjari Times of Manipur numidang pau miyeng tabiriba punamakpu ARUNBALA taram oksari ngasigi maruiba pausing miyamda sandokna pizari Mating laiba kunai ama semnanaba isagi senthok amadi sembiba ngamgadaba angang masing tamak pokpiu angang masing yamdanaba family planning taubugi wakhalon bu lana chakidanaba honasi haina Health and Family Welfare Minister L Jentukumarna phongdokre malem gi atai mafam singda pangtoknabugum ngasi State Health Society and ISM Manipur amadi Directorate of Family Welfare Services Government of Manipur ani khusamnana sinduna family planning fulfills the responsibility for preparing a healthy mother and child haiba wakhalonda lamfel party laiba IMA conference hold da pangthokiba World Population Day 2019 gi palan thoramda chief guest ki oiba warol piradana phongdokibani minister na makhatana sembiba ngamgadaba masingi matung ina achumba maongda angang masing hengatpadi khunai gi kanaba oigani maduna taduna isagi fibam yengdana angang pangbok pokpana khunai da amangba kaya thokhali missing hengalakpa adugi aduga lamdi pakthok chawthoraktabana prithibhi sida miyoi bahaiba jiba sing hingbada achoba saifu ama pirakli maram aduna ekhoi khudingmangna achumba maikeida chawkhotpa samas ama purakna naba family planning tawbugi tangai fadaba lai haikhe hoje be scientific age da akuna family planning self awareness bakhan khan mangamna ai gi leiba ai gi nupa ka ai ga leiba family da earning member da kya no Nomugi natu thagi income kya le sahi income kya le adu maram bodu anam kya shemu ngam tage se masa plan to kutumni na habisi masina it is the best and the more scientific option Thauram aduda president gi oiba warol piraduna Manipur Sarkar gi Health and Family Welfare Services ki Director Dr. K. Rajona Family Planning gi matangda lairiba program sing nganna luhongbagi khudong chadaba reproductive tract infection loinana mama amasong nupi masa singi reproductive health ki matangda miyamda mamut tana khanghanbaga loinana mama mapa oiba singa singna sembi bangamgadaba angang masing khaktama pokpiu haiba wafam thamke Yakoigi kainose da temporary method da copper tea hapa adagi oral preserve ba condom hapa masile ade permanent method da tubectomy tawba vasectomy tawba silege sumai tawna leba mayam se yakoigi population for nice da koi implement tawdani aduga koina operation tawdra ngasagi praja singida masagi choice tawna karba pami habisi yakoina awareness tawdra mase koi khangadam Sayol Mari Chufna Tankak ani thokna khaidoktuna pangthogadoriba ngasigi palan thoram aduda Manipur Sarkar gi Health and Family Welfare Services ki Joint Secretary R. Peter, Health Services Additional Director Dr. Sasi Kumar Mangang amadi Family Welfare Services ki Additional Director Dr. Sala Matulaga loinana Haksel gi lamda thabak toriba miyoi kyasu sarugyake Thauramasi Imphal College ki Department of Statistics na su sinduna Department asigi holda pangthoki Thauramaduda Imphal College ki Principal Dr. M. Priyaberta Singh Department of Statistics ki Associate Professor and Head of Department Robikanta Nongthongba yauna Assistant Professor Dr. Naurem Sarat amasong Thoksom Asokumar Maiteina sarugyaki palan Thauramaduda sarugyaki ba Imphal College ki Department of Statistics ki Professor Salam Norena Malem gi oina missing yang kholakba asina kadai fauba miyoiba khunaida akaiba piribage
हाइबदु ngasigi mirolna maru oina college asigi mahairoi singna खंजनबगी पांदमदा थौरम असि पांगथोकपनि यूनाइटेड नेशन ना कुमजा लिसिंग अनि कुंथ्रादा थमलिबा सस्टेनेबल गोल सिंगी मनुंगदा पॉपुलेशन असिसु यामना मरु ओइना सिंगथानरिबनि हाइबा वाफम महागना मखाताना फोंदोखि मिसिंग हेंगतपा से तौबा खक्ता नते हजि नसाइ वर्ल्ड पॉपुलेशन डे से हाइस अखोइ लैरिबा मिसिंगसे क्वालिटी लैना लैहनगदौबनि हाइबगी पांदम अमसु अदुना हेंगतपा से तौबा एट द सेम टाइम क्वालिटी ऑफ लाइफ फंगनबसे hand in hand that any is and get over the highway on the Buddha United Nations Sangi my second message is what population is Indo Myanmar Ngamkhagi border pillar number 82 Mayada Haukiba Numit Kharagi Mamangda PMGSY Makada Lambi Sembada Myanmar gi authorities singna Lamkhai Henzile Haiduna Thabak Subada Athingba Pibadagi Masigi Matangda Laibak Anigi Oiba joint survey Taunanabigidama Ngarang Chief Minister Yathangi Matung Inna Ngasi Ayuk Technopol District Asigi Deputy Commissioner Aisrupa Sandrana Lusinglaga SP Technopol TS Bikramjit Singh SDO Technopol Bobby Taranithoi Suba Assam Rifles ki Commandant Nectar Moregi SDPO Binoy Songtham Forest Range Officer More N Santos More Police ki OC Letkoha Wi-Fi Amadi CDO OC Bungobi Yauna Atai Official Singsu Kongset Asida Sarugyaki Lambi ki Fibam Fatabana Saktiman Gari Wairga Sayed Nariba Lamkhai gi Saruk Fawba Satpada Khudong Chada Bakara Mayok Nakhe Mafam Aduda Yoraba Matungda Hanana Myanmar Maikai Dagi Tamu Township Administrator Officer gi Chairman Mo Min Ongna Luchingba Myanmar gi Police Team Yawba Punna Mioi Tarukna Myanmar gi Authorities Singi Mahut Sinduna Inspection Aduda Punna Sarugyaki Joint Inspection Aduda and Satang Khun Molfai Amadi Kwatha Kuno Faunabagi Lambi Kakpagi Thabak Satharamba Aduda Myanmar na Lamkhai Henzile Haiduna Athingba Thamlamba Mafam Aduda Sangsinduna GPS mapping gi Kuthangda Mafam Aduda Yengbada Lammeter Chani Kuntra Dagine Yankhai Muk Henzilamle Haina GPS matching gi Kuthangda Khangbangamki Masigi Matangda Khongset Asida Sarugyakiba and Satang Khungi Chairman Dasu GPS mapping Asigi Chapchaba Khudam Singh Yenghanbada Myanmar Romda Sarukhara Henkre Haiba Masanasu Yaki Ngasigi joint inspection asida Sarugyakiba DC Aisrupa Sandrana Paumi Singna Hangba Wahangda Fongdokibada PMGSY Makada Lambi Sembada International Boundary Myanmar Romda Meter Sani Kuntradagina Yankhai Rom Hanjinna Thabak Surame Haina Myanmar na Fongdokiba Adu Ngasigi joint inspection asida Achumba Adu Khangbangamle Haina Fongdoke Masigi Matang asida Khunja Singnasu Lambi Asibo Myanmar Romda Sarukhara Hanjilamba Haina DC na Fongdokiba Warol Adu Yaki Mahakna Makha Taraduna Khungi Khunja Amadi Lambi Thabak Suri Bas Singna Lambi Mathakta Meter Chamrigi Yankhai Rom India Romda Sangsilaga Lambi ki Nagyata Yum Amadi Sir Singh Sabina Basu Apil Tauki International boundary daki Myanmar Romda 250 meters Henjelaga Semi Habagi Chithi Amalapodagi aduga joint inspection ki tamukta akhoi mayam lasita lakpani hawiti akhoi confirm tore 250 meters international boundary ki Myanmar boundary romda changchelaga lambi semba horme aduna hawji akhoi na khulgi mari leina ba chairman aduga PMGSY buriba engineer sing da haibadi yargati akhoi ki international boundary dagi 400 meters mathakta kakhalaga lambi ki matai da yum chairs playground school building Sabayana Tabo Pilot View, Aduga, electricity lines, water pipes, Lambi to the Japayana, Sinbio and Harame. Makhatana border pillar number 82 gi sayet nariba mapamadida sangduna yengsinki masidasu khongset asida saruk yakiba Assam Rifles na GPS machine season aduna yengbada border pillar 82 ase mafam hongdokpa laite haina verify togduna khanghanke adubo khunja singna border pillar 82 gi matangda Assam Rifles na GPS ki khuthangda verify tawrabasu masi aranbani haiduna khunja singna sikhang khangduna yakidre loinana hana ariba border pillar lairami haiba mafam adu fawba inspection lakiba singna Lamdana Chatkibaki the Mark Satang Kunja Singna Waroba Pendana Lehauri Masiki Matanga Hanagi Chairman
TK Kotilna Fongdokibada ngasi lakiba survey team asina border pillar 82 gi yengsinba lakiba asibu thagali adubu hana ariba asengba yumpham oiramba border pillar mafam adu fawba changamdaba asi thamoi sokna nuaite khunja singna ngasi khongset asida border pillar asigi asengba amadi khanglaba yai haiduna khanaramba du masigi ona tainaba oina khunja singna saina amadi adumak thamoida fawduna lehoragani haina paumi singda nuaitaba fongdorakli amadi PMGSY gi lambi kakpada matangda survey asi timna GPS ki khuthangda yengbada Myanmar romda lam henjile haiba asi khunja singna yazare haina fongdokhi aside haunai ke penda vibe je koi punchida dum lere do lamni ana koi yam pende laiba officer sing adu koi tenopon ge disim masamak su yawe masamak su sasya ba kanda yarakte khara penjete adubu lairiba mafam thukiba mafamda lung machen makai mayam lai adu phabu je koina adum khomjela thamju lai maton tekhiba atumba adu ayum da huji phaw ayum jum da lai adu thadadre hodi machon tekhiba samkiba mafam huji phaw eti tu mathak thangkiba maton atum to adu semjin bai da huji phaw dum lai masi matang da border pillar number 82 gidi huji phaw ina kunja singna pena wa adum thamni Cameraman Sanjay Galuna Pagdum Jariba Mangang Namate Times of Manipur Wathok oiriba border pillar pumnama gengsinduna asengba achumba ama khangdokpa matam oire haina UCM gi president Sunin Karamna fongdokre wafam singa si lamfelda leiba UCM gi office ta pangthokiba paumi singa unaba amada fongdokibni magna makha taraduna Manipur gi lam mangbada India government na karisu thausabi dre aikhoi gi ngamkhai aikhoina ngaksaba natana kanana su ngakpiroi ngangkhai ngakpagi thengnana bagi damak lanfum gi damak miyamna sem sabiro mama ngai dagi hoduna ngasi fawba thengkhang kayada lamdam asigi ngamkhai gi mata da wathok kaya thoktuna lakli thoklibo wathok kaya asi India lengakna tasin usinnadabaga loinana Manipur lengakna su khangsinadana leiri thoklibo wathok kaya asi matam pumbagi oina warosin ama puraknabagi dammak Manipur lengakna lusingduna expert kaya ga loinana wathok oiriba border pillar pumnama gengsinduna asengba achumba ama khangdokpa matam oire haike Government of India na Manipur gi boundary kanba ngamdre maram aduna lamdam sida leiriba irisa khudimangna lamgi ngamkhai ngakna nabo khona matamda lamdam sigi miyam punama aikoi ngamkhai kanna nabo khona matamda sem saduna lebiro sigi wafam singse masi ireiba kanna nabo khona matamda aikoi na natragadi ngamkhai kanba ngamaroi aduna maramar kana Manipur gi hoji paliba lengak sinasu sab sarva Manipur gi ngamkhai je kanna nabo khona matamda hena kanba initiative tuma lowi gadabani Paumi singa unaba aduda sarugyakiba UCM gi General Secretary Khuraizam Athobana lengakna athubada border pillar gi wathok loisinanaba honadrabadi miyam hufna wathok oiriba mafamda chatuna khongjang sangsilagani Indian amadi Myanmar marakta lainuriba marup mapang oibagi lambi da maram oiraga Manipur gi lam mangbadi Manipur miyamna thawai thar fawba yaba ngamloi haike Manipur lengakna sinduna chatkiba border pillar yengsin khongset adu miyam gi mitta utchaivani haike Geo positioning system haidana DGPS haidana khulai ama season gadone adugi khulai sina tawrakanda inch ki difference ta inchi ki difference ta khangmang ngani adu natana atopa khulai amtana tawba yaroi adu so amuk numit 10 dagina 15 ni bok changna khoigi location si identify tawrakana phanggadone na expert sina tai aduna mana nghaktang la amaga pungkhai ama leramaga adudagi chakrakanda mana chun kaimta chenadrena haibase masi thajaningai oide haibase expert sing na koide tambibi matungina madusu chapchana leire jesami lain gi ju huji MLA oriba sing na koide hairko lei aduna pot sing ase masi state government na akogi lam sing chi gi interest ta India gi interest ta Myanmar da moina tawbudo aduna maram origa akogi lam mangba yaro haibase masi gi interest ta thabuk tawbiu haiba wafam se masi mo joi myang India lengakna Manipur ngamkhai gi wathok loisindana thambana khoisaunarba miyam gi thamoida lakna batanatana India amadi Manipur ani gi marakta lainuriba nungsinabagi thong tatkiba yai haina Manipur Muslim Welfare Organization gi president Abdullah Fundrai Memna laingakta section wa thamlakli ngasi hatta dalaiba MMWO gi mayai loisangda pangthokpa paumi singa unaba amada mahakna makha taraduna lamdam asigi Thengkhang kayada thokliba ngamkhai wathok asi karigumba matamda Manipur nataba India gi atopa state singda thoklamba oirabadi India laingakna lokhatpa thobak thorom kaya lokhalakani
ꯑꯗꯨꯃꯛꯄꯨ ꯉꯁꯤ ꯐꯥꯎꯕ ꯅꯥꯆꯨꯡꯗꯅ ꯂꯩꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏꯕꯨ ꯂꯣꯟꯅꯕꯤ ꯃꯆꯥ ꯑꯃꯒꯨꯝ ꯎꯕꯅꯤ ꯑꯃꯔꯣꯝꯗ ꯂꯝꯗꯝ ꯑꯁꯤꯗ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛ ꯀꯌꯥꯅ ꯃꯩ ꯍꯧꯗꯨꯅ ꯆꯥꯛꯂꯤꯉꯩ ꯁꯦꯔꯛꯇ ꯂꯩꯉꯥꯛꯂꯤꯕ ꯀꯌꯥꯅ ꯐꯝꯒꯤꯗꯃꯛ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯂꯥꯟꯆꯦꯟꯅꯕꯒꯨꯝ ꯂꯩꯔꯤꯕ ꯑꯁꯤ ꯃꯤꯌꯥꯝꯒꯤ ꯏꯍꯨꯜ ꯃꯁꯛ ꯈꯪꯗꯕꯅꯤ ꯍꯥꯏꯅ ꯄꯦꯟꯗꯕ ꯋꯥ ꯐꯣꯡꯗꯣꯛꯈꯤ Survey of India, Government of India, Amadi Masi survey to Nobel Department and Asibo Sumut Namun and Masibu Namsal Lakan and Asipo Masi Ocean, Purakin Marakasida, Amuka, pillar number IT2 gi. The Amuka meter Chahumuk, Manipuri and Kairum, Sanchalakanda, Heidi Barmana, Heidi Myanmarna, pillar Jungsalamba, say, Masi Sida Warushin Puraknaba, India government Amus Manipu Gomena, Fort the Targadi, Manipur, Miamda, Asak, the Gi Havas Manariba Monga, Omasa, my Baklon Saktor Sakairapa, Am the Miamgi, Adumna Bahu, Noble Naidaba, Adumna Saul of Ihomaka, Mayukna Paya, people Malak, Paya have a snake when Tamjaning Bopamse, Hamzo Pavi, Ibe Machina, my Magi Pamunabada. Dili the Karkam to Amakano Toro Cochin Jelakanda, high be issues in a sipo meaning, Tangan like to pipe, Masita Senayam Labactivity, Mase Miang, Yasauba, say. Hai ba ibu ibu ma phamthon pai ba ai khoi gi ngasi gi munthok munjin da thawai yauri bising se masi mai mathakta hai throi hai ngai lekte athu matam da masida miyeng chang gadawni government of India da chalakanda state government na masi takshan gadawni ai khoi lam mamang da mang ba ya ba mayam su mang halaga lakre ngasi inchi em phu mang ba yaroi habduni MMW tawri ba da bias Ngarang July tang taragi nongalamdaida Imphal Police Station gi lokap tagi nanthokuna chen kraba Asian IM gi self style private highlight panmai gi mathakta lupa lakh amagi reward lauthokre hairiba miyoi asigi laifam langla langjin pau khangbiba lairagadi SP Imphal West ki phone number 9612759705 natraga 7005863866 additional SP Law and Order Imphal West phone number 9856100314 natraga 7005606171 amadi additional SP Operation Imphal West phone number 9612007472 natraga 7005 725450 Hariba phone number sing asida pau pibirau pau pirakpa miyu singi masak maming aronbo oina thamgani hairi PRO Police Department na thadorokpa cherol amagi matung inna Imphal Police Station gi officer in charge ke Bobby CAR Reserve Line da thamkre aduga mahaki mahutta CAR Reserve Line gi Inspector and Ingochana Lamphel Police Station gi anoba OC oina thopuragani loinana lokaf senabagi duty taba sub inspector ani Assistant Inspector ama Head Constable ama suspend taubuga loinana BDF ahum amaso thabaktagi lauthokre case asiga mari lainana DIG level gi oiba inquiry team ama semduna thijin ba hokre hairi hauzik pawi martan aten break amatang luxury Jerusalem Clinic and Diagnostic Center Lamka Churachandpur #1 digital x-ray in Churachandpur all laboratory and diagnostic tests available opposite Churachandpur District Hospital. Gitam University Visakhapatnam da BSc Nursing amadi MSc Nursing in NPCC gidamak female candidates singna admission to bibi yaragani. Campus manungda masagi hospital laizaraba medical college ni. Room amada mahiroi ani khaktamak leiba lift facility yauraba amadi yamna hygienic oiraba hostel yauraba campus ni. MSc Nursing the admission fanglaba mahiroi singda tha khudingi stipend oina lupa lising tara fangani. Tuition fee structure BSc rupees 30,000 per year. Food and accommodation rupees 45,000 per year. First to fourth year same fees. MSc Nursing in NPCC fees rupees 1.5 lakh per year. Food and accommodation rupees 45,000 per year. Eligibility BSc class 12 pass physics, chemistry, biology and English 50% in aggregate. Manipur gi mahiroi singi oina entrance test yaudana direct admission tobiba yagani. Subna taki seat tara mga khaktani. Akupa marol gidama contact tobirau Educare Zone near Bosem Babupara phone number 60090622261 natraga 87940262277 break matungda makataba pau pizari Seng phangdabagi khoi saunarba khuraigi praja miam Imphal is DC da thomjin kre khuraigi seng phangdriba si cabin PD minister Karam Syamsu loktuna bada yaure haiba mayek sengle haina khurai kendrugi MLA Susindrona maral sikre hayeng phawbagi manungda khurai assembly constituency gi fair price of singda chengyan ba hogdabadi makha taba khongjang sangsinaba sem sare haina MLA Susindrona phongdokre ngomoi maramdi kaina nong ta thindabanina aduna hairiba mafam contract asigi mafam sidaisda hojiki hairiba contractor sina thinba boki paisa je masi moina
पुथोकदबनी अदुगा माना मु गवर्नमेंट दा क्लेम तौगदबनी माना एंगोदा क्लेम तौबजे सोइबा माले अदुना हुजिकी हारिबा कॉन्ट्रैक्टर असिगा लौरिबे अमाउंट सिदी 25,32,825 से मसी था मंगागिनी था मंगागी लौरिबा सही तौरिबा सिना सिविल सप्लाई इंस्पेक्टर है ममा डिस्ट्रिक्ट सप्लाई ऑफिसर है DSO गा इंस्पेक्टर से मोय एनी सिना रिसीव तौरे कनागी कॉन्ट्रैक्टर की कॉन्ट्रैक्टर ने पैसा पियो है तो मोय ने रिसीव तौरे अदुना ताकपदी अखोय के लेंगाक से आई इसा यावरिबनी लेंगाक से अखोय ने ओहेलुरिबा मिनिस्टर से मसी यावना मागी डिपार्टमेंट से यावना मा मसा यावना मसजिदा तौमिनरबा मसजिदा खुराई केंद्र की चेंग साकी मांगी बसे मोय अचौबा इन्वॉल्वमेंट हो लेरे अचौबा नेक्सेस अमा मनुंग द लेरे है बसे सिगी चेसिना खुदम ओइना ता नुमित निनी की ममांगदा केंद्र तरेट की नफसा की कंट्रैक्टर नि हाइबा एल हेमंत कौबा कंट्रैक्टर अमना मेडियादा खुराई असेंबली कॉन्स्टिट्यूएंसी की था तरु की चेंग सिंथोक्तुना लेरे फेयर प्राइस ऑफ एजेंट सिंगना पिथोक्तना लेबा सेल पिथोक लगा लौबीबा यागनी हाइकिबा अदुगी मखा तारकपदा ngarang NE Enterprises की कंट्रैक्टर नि हाइरिबा एल हेमंत की न्यूज सेकोंदा लई हाइरिबा ऑफिस ता पैसा डिपॉजिट तौबा चलुबदा हाइरिबा ऑफिस असि लैरमदबनी ngasisu amuk Imphal East की DC ऑफिस ता लेबा डिस्ट्रिक्ट सप्लाई ऑफिसर DSO की खुथांगदा सेल अदु डिपॉजिट तौननबा MLA मसामक यावना फेयर प्राइस ऑफ कुंतरेट की लाख कुनमंगा गा लिसिंग कुंथ्रागनी थोइगा चनिपान कुनमंगा हाइरिबा अपुनबा सेनफम असि मियाम अमदी मीडिया सिंगी ममांगदा डिपॉजिट तौकी MLA की माइकेदगी पिथोकपम थोकपा सेल पीरबनीना कंट्रैक्टर ना था तरु की सेंग सिंग थोक्तना लेरे हाइरिबा सेंग सिंग अदु हयेंग फाउगी मनुंगदा फेयर प्राइस ऑफ सिंगदा योहनबिरो हाइना महाकना हाइखी होजिकते ठिकादा दुना पियो हाइरे मशीन ताकपदी मंत्री का ठिकादागा हुरामिनम लेसे में हम याबे यादो राजे और कंसर्न मिनिस्टर से आई ओइर मदी नहान फम था दोने मरम ने करिगिनो आइ मतंदा अखोय मियाम न मिहु न मोय न खनबिरि से मियाम की थबक तौनमने अखोय न माबुसु मंत्री खली से मियाम न की थबक तौनमने लनाई थबक तौनम नते अदु मा मसाना खांगदबने नसीबु मागी स्टेटमेंट थोकिबा स्टेटमेंट जिंदा चेंगदी लोई लौग्रे नमा हाइगिब नतो नसी कई दोबगी चेंग लेरमे अदु हुरान मका खपसि कनानो हुरान मका खपसि कनानो मिनिस्टर फम थादो दु मरम कई लै अदु मयाम सी खोंजन जिदा कोई चंसमिनगदमने हाबसे मयाम होम द लॉक थोक सके महाकना मखा तारदुना MLA ना खल्लबा नॉमिनी सिंह अमदी एजेंट सिंह ना कंसर्न DSO सिंह की खुथांगदा डायरेक्टर फूड एंड सिविल सप्लाई की अकाउंट हाइरिबा नफसा की सेंफम सिंह असि डिपॉजिट तौरबा तुंगदा डिपॉजिट स्लिप अदु पारगा गोडाउन दगी सेंग सिंह थोकदबनी ओरखलिबा फिबम असिदा कॉन्ट्रैक्टर ना चलाइबा डिपार्टमेंट असि मियामना थाजिद्रे हाइबा मयक सेंगले मरा लेबा म्यूई सिंह अमतलेम ना थारो हैना महाकना हाइखी कॉन्ट्रैक्टर की दमकता मबानी ने रिसीव तो वो यदि सिविल सप्लाई ऑफिसर से डिस्ट्रिक्ट की सप्लाई ऑफिसर से मसी की हेक मथक डायरेक्टर ले अदो डायरेक्टर से ओइरमद्रे कॉन्ट्रैक्टर ओइरमे अदुना ताकपनी मसी पुन्न मोय लौथोक मिनरे हाबसे पुन्न मानरे हाबसे सिना ताकपनी अदुना डिस्ट्रिक्ट सप्लाई ऑफिसर की हेक मथक लेसे डायरेक्टर नि अदुना डायरेक्टर की महत्व हुजिकी हारिबा कॉन्ट्रैक्टर्स लेरे अदुना कॉन्ट्रैक्टर ना चलाइबा मसुगुम्बा डिपार्टमेंट से मसी यारोय हाबसे आइदी हुजिफो आई स्टैंड तौरी तौजु तौगिनी अदुना मसी मागी मथक चप चाबा हाइब डिपार्टमेंट की मथक चेनर मी खुद फाद्रगदी अखोई खुराई केंद्र की प्रजा पुनः पेलरोय हाबसे मसीमतंग आई मीडिया मफम लौथोकजगे हौजिक हौजिक कुंगी नोंग चुरक्तबदगी इकंग मायोकनरिबा हैरो की लोकल सेंग अरांग केंद्र सिगी मिहुचो ओरिबा एजुकेशन मिनिस्टर TS राधेश्यामना हकथेंगना चतुना यंगसिनख्रे महाकना वाटर पंप सेंग सिजिनदुना इसिंग सिंगलिबा मफम कयासो यंगसिनखे मथौ ताबा पाइखतम थोकपा थबक सेंग पाइखतुना लौमी सेंग लौ थाबा याननबा होनगनी हाइना पाउमी सिंगदा पाउदमखे ngasi gi yangsin khongchet aduda mari lainana minister Radheshyamna hai kumsigi oina nong gi changlikna churakpagi awaba asi thengnanaba hairok kendra apunbagi oiba committee ama semlaga hairok rural gi mafam kayadagi water pump sing sizinaduna ising piri hairok litan makhongda kacha dam ama saraga local ayambada ising yoholli
Local khara amadi fau thabasu haunare ising yodaba local sing ising pinanaba water pump gi awat palaibasu makha tana ehenba water pump kaya lainanaba thaurang tauri karigumba handak ikang thoklabadi lomi singda ising yamna changdaba pothok ke yamna puthokadaba marumarang sing pinabasu yangsili haike ngarangi yangsing kongset aduda minor irrigation department ki EE District Agriculture Officer Thobal amasung atay staff sing amade hairo ki tongan ba lomi lup singi mihut singsu loinake Minister na makha tana hai ngasigi yangsinba asida lakadoriba sahi singda hairo ki local singda ikang thoktanaba Command Area Development Authority kadagi official singsu saruk yauna mafam chabada canal sing semnanaba yangsile mamangda solar leaf irrigation tauba yabra haina official singna test taubada ground water level nembana thaurang adu paikhat payadre hairok turelgi karamba mafam singda kasa dam sing saba yagadage haiba adusu yangsinduna lomi singda ising marang kaina fanghananaba tung koina chatkadaba thauram sing paikhatlagani haibagi thajabasu piki Ising ikangna mayok naraba lomi singbu awaba kharada oirebasu kananaba amadi mahei marong kharada oirebasu lokpangamnanaba pandamda Manipur State Government makhada Moirangi MLA P Sarasandragi kuthangda ising pam manga Moirang Kendragi khungkong manga da ngasi yanthokre Fubala Naransena Sunusifai Thamna Pokpi amadi Tera Khongsangbi khunggang singi lomi singda labuk singda chalaga isingi engine sing ado yanthokibani Moirang Kendra BJP Mandalgi General Secretary Organization A Basantana lomi singi awaba yenglaga MLA P Sarasandrana Manipur Government ki maikaidagi ising pam manga lauduna khunggang manga asida yenbani masigidamak MLA bu hainingai laitana thagatpa phongdoki loinana Moirang Lo Canal asi hana mathok toba leflu bana maram oiraga kendra sigi MLA na kan honaduna Naransena yona ising piba ngamle masi sengdokna na ba honabada awaba kaya amasu mayoknari masigi mathakta thangnaba kendra sigi miyoi singna ising thingnanaba honarambasi laibak thibani Water Resource Department ki maikei dagi ising sang naina thabiduna lomi singbu tengbang biu hainasu appeal tawkhe Moirang BJP Mandal Yuba Morcha amadi Moirang Kendra MLA gi office ki mihut singsu saruk yakhe Government amadi department lepi riba routine sigi makhapona isingsi matam sana thabiro haibasima Moirang Mandal gi mahut sinjaraga secretary mi oina hinjasing gi sumhut sinjaraga honorable MLA gi sumhut sinjaraga aina media gi thongda appeal tawjari Extrajudicial Execution Victim Families Association Manipur ifam na lingkat ki bagi chahi tara mapung farak bagi kumon thauram ngasai Imphal gi GM Holda pangthokre session ani thongna pangthokiba thauram aduda Manipur University gi Center for Study of Social Exclusion and Inclusive Policy gi reader Dr. Thiam Bharatna Socio-Economic Survey of Families of Victims Extrajudicial Execution haiba hiramda wangangki tharomaduga mari lainana ifam gi General Secretary Edina Yaikomna lamdamasida asphagi marumda sasinaba kuthongna bagi thongdokta misam kaya ge punsi pikhamna kiba kaya asina maram oiraga ifam haukiba chahi Englishing aniga mapanda lingkhat kibani madugi matungda chahi yankai helaba sasinaba kuthongna bagi case lising amaga chamga Kunginipan Supreme Court file taukiba laikre haike Muna hairagadi mai pa na matik amadi khanba yai kaigino haibada akoina Armed Forces Special Power Act ki marumda minot minai mihat mayang ama sahi yankai hena chathabase Manipurda mase akoina Supreme Court file tawbadagidi kharadi dum lepe hena khale Manipurda fact encounter kharadi dum handare lepe ayambana di khanba yai mayang gi Manipur miyam gi damakta di yam chawba kana banena khanjai koi ifam gi saitagi Thangjam Manorama Charitable Trust amadi apun balup Manipurna sinduna Security Force ki kahenba thawongda laikhidrabi Thangjam Manorama mihat ki sahi tara manga mapung pharak bagi kumon thoram pangthokre ngasi konumlang pakta laiba lamyan basanglenda pangthokpa thoram adugi saruk ama oina laikhidrabi ki photo da miyamna haikal laikat tamduna ikai khumnaba utki thoram aduda wangangladuna apun balup ki coordinator Fulindro Konsamna Manipurda Security Force na sasinaba khut thokna bagi thogdok kaya da miyoi kaya gi Temsing na kiba laikre madugi manungda Manorama gi mihat asina khwaidagi tamthiba mihat ama oiki mihat adubu yaningdaba phongdokladuna Manipur khakta natana malem pumbada achoba kholau kayasu launarake aspa ase Bharat ki Sangvidhan ki mayokta laiba law amani haribasi ngasisu masigi marumda hat kiba mayoi kayasu case tawba loidri haike Prosecution sanction book Peter later before counter security man come then the Peter how to get the punishment. It is very funny. Simusu we strongly
apun bulupna the working committee of the apun bulupna condemn tauri haibisi myam clear in myam da thamningi adu ngasi maruina sumba koi justice pangtri armed forces repeal tawtri suma myam singasna koi makata na koi struggle return tauri koi makata na songkhigni ate famsing the armed forces special park lokthokraga ngasi manipur da lokthok thami se manipur in the government yeng bengse masi karino akoi se kayam koi ki racial discrimination toge india is largest democracy in the world harga karigino koi namthang ngasi thami ba haibase this is my question was international issue ina masi labor mere isina sing sandopiu haib phom se mai thamjage Sahi ani makhai maya asida Nauria pakhang lakpa kendra sida lambi thong yauna ahongba kaya lakle haibisi ex MLA RK Ananna khanglamdaba yamna laibak tivani haina BJP Nauria pakhang lakpa mandal gi secretary M Premjitna phongdokre ngasi mandal gi president L Indrajit general secretary S Surmangol yauna lusingba kayana kendra sigi tongan ba mafam singda paikaliba thabak sing haktenana yengsin khongchata phongdokibani paumi sing yauna chetkiba khongchet aduda kwakaithel singphu road lairenjam lainong saba hol na chingba seng yengsin ki khongchet adugi matang da secretary M Ranjit na hai ex MLA RK Ananna phongdokiba wafam adu mandalna angak popoi mahakna chahi tara pairamba matamda lambigi fibam karam torambage MLA Subhasandrana mai paklaklaba matungda kendra sigi lambigi fibam kayamuk yamla honglabage haiba miyamna khangnaraba wafamni Mekola Govindagram Ningombam Kwakaithel yauna lambi sing hanadagi yamna fagatlabani amaromda hojik low panba yananaba pamsit kaya Lomi singda piduna low panba yare MLA asida maral kaya pisinba si yamna live activity haike Laranjam Saban to Laranjam Tabalambi as PMJSY gi Makada Labelambi ni aduna state ki fundagi Pesha Tadarga Siamba Yadana Labani Adubo Atuba Matam the Siam Nabagita process Loiri Haidana whenever MLA equate Tambi Maramaduna Lambi Tungi the Matanga Nauragi Prazana Hazaroidaba Aduki Matik Aranba Akogi Hanagi ex MLA Hariba Koisa Sing a city Nauragi Prazasing the Hadaroidaba Yam Aranba Akoi Prazasing Apangasiba Dugumba a home propaganda and not Tanjari. Kendra Sigi Nafsagi Singi Matangda, Kendra Sigi nominee Oriba S. Lokena Hai, Kendra Sigi Oina, Huzik Forward, contractor Napirakpa Sing Sing Praza Sing the Suna, Amadi Matam Sana Piri, Nafsagi Makada Pirakpa Kendra Sigi Chengi, Kota Quintal Chamagatara Mangasi, Kendra Sigi Praza, Lissing Contraga Nituika Satreta Matam Chana Piri Haike. Koi Nauriagi Sing Tha Suna Pangdi Habdo, Koi contacted Pirakpa, Koi Matam Chana Tha, Kuding Yenje. Voter the seeing ye have to do when I have a carapumatum da voter da Kogi Casilem the Vanina voter the same and Jaki Bigwani. Adi Matunga Koi voter da Kati Yen of Toronto Jaki, Kato Kun Doctor Bumatum da Kato, but seeing in Bayat, but on the land but the king as he will quick catch and turn with the motor, I office Manai, Kanda Kaputa Nipalaga, Kasikat the Semjari, Koi am 2 matum da Koi Kati and Indian story. Saraswati Coaching Institute, Chingmairong Kongnang Karak Infal. Admission open. Class 11 Science Foundation Course 2019. Starting of class 15 July. Medical Regular Course for NEET UG 2020. Starting of class 15 July. NEET UG Successful Candidates for 2019. Sanalu Gangmei, Wardo Dilbung Lamkang, Muhammad Nashiruddin Sa, L. Yohenba, Nima Naurem, Kate Stela Devi, Narosa Chabungbam, Chandan Larin Lakpam, Supriya RK, O. Philip. Break matungda makhataba pau pizari aina thinkraba lal holuf RPF PLA ge hardcore bomb expert nupi ama Imphal East Commando amadi manga suba Jammu amasung Kashmir Rifles ki apunba kangbu amana ngarang numidang Imphal West ki S Pasoi Police Station gi manung sanba Sangaithel lambi gi Kachikul mamang laikai dagi farba miui adugi mamingna mayang lambam Premila Devi chahi yangkai gi nithoi mapuroiba laikhidraba M Naubi kawi Kachikul mamang laikai dagi ni farba miui asina haidorok dagi matung inna mahak lob asigi Sally Koba nupi amagi Kuthangda hokhiba chahi 2012 ta lob asigi thabak thoram singda yawba horakhibani sahi adumakta dagi TS photo Kobi nupi amaga loinana Myanmar gi tamuda bomb assemble tawbagi training Yauke training adu hek loibaga kumjali singani tarani thoigi November thada awang khuno sabaleka UGC school manakta IED plan tawduna security personnel ani 165 TA gi sniper dog handler ama taranipan suba sig regiment ki ZSU ama asok apan nanghan kiba ama di sniper dog ama hat kiba thokdok aduda chenabani loop ki khusukulai puthok pusin tawba ama di bomb plan tawbugi thabak kaya tawkiba miyoini makata na ain gi oiba thabak lokhan anaba Pasoi police station da sinakre hairi
Thobal District Police Commando gi kangbuna akaknaba pau ama fangbadagi ngarang haureibi awang laikai lehau khong LP Madrasa manakta thiba humbugi thabak sathabada gari huranba ama huralakpa alto car ama Royal Enfield bullet amagal loinana fagatpa ngamle faraba miyoi adu laikai adumaktadagi Syed Ajad chahi 38 apokpa Hasimuddin kawi hairi Manipur Rifle Male 2016 gi recruitment da mai paklaba candidate singi appointment letter ngasi fawwa laingakna Pithok Pidababu all Manipur selected candidates of Manipur Rifle Male 2016 Vesna Yaningdaba Fongdorakli ngasi Manipur Press Club ta pangthokiba paugi mifamda association asigi mihut ama oiriba mai paklaba candidate Soiran Singh Mungna Matam kuinadagi wazaraklaba candidate sing asigi awaba ubiduna laingakna tha asigi tara manga fawi manungda candidate singi appointment letter pithokrabadi mathangi numitagi candidate singi parents amasung guardians sing loinana akanba khongjang changsilagni haiki 2019 ki tang 23 January da ko result out oibi hibuni result out oiriso tha manga tru hello fa ko gi appointment letter pibidina namsilaga thamribase paliba laingak sarkar sina member candidate apoi ke awa se ubirega lakleba July date 15 sinung ko da apoi ke appointment letter se review haiba tang asida appointment letter thopi da tarade thamnga leiba date 16 numit asidi ke hawla ko guardian single loina na mufam district khudimak ta ko ga kan ko chang changina ba ko sem saba thorong ke Matam kharagi mamangda lamdam asigi ching amadi tampaki mafam kharada masakhangdaba sani chingnaba singna yumda yokpa nganu gen sing halamagi thongdok laikhraba matungda numit kharani gi mamangda ukhul district ki tongan tongan ba mafam singdasu yen kaya halamle hairi paw asina hai ahanba thongdok oina tha asigi marida ringui belesta yen kuntragani thoi ahingda hatok laga thamlamki adugi matungda tha asigi Taret amadi nipan gi lona ba hingdasu yen tara mabu hogairaga halamba thengnake thongdok asigi matangda Mari Lainaba Langaki Loisang Singna Atubada Mi Yang Sangbi Uhaina Maike Adongi Kunza Singna Langaki Pungning Singsilakli Ziribongi Langang Pokpi Mayai Laikai Community Hall da Pangtokiba BJP ki member Oinaraba enrollment program da Congress Party ki mihut Oirambi Kangabom Ranjana Devi Jiribom Municipal Council JMC ki Councillor Ward number 10 Dibong Jiribong ngasidagi BJP da sanglakpada K Sarat Kumar Singh Vice Chairman Manipur Food and Industry Corporation Limited Government Manipur ngasi BJP da yarokpada haraukte amna okre thoramaduda Langang Pokpi da laiba mioi kyanasu BJP Party gi membership enrollment taunakre thoram aduda Laingak ki Manipur Food and Industry Corporation Limited ki Vice Chairman K Sarat Kumar ngasi ki enrollment program asida Kangabom Ranjana Devi Councillor Ward number 10 Dibong Jiribomna BJP ki sarkar asina Laivak Ningba Laivak ki dama kathok liba amadi tola taraba kaya gi mateng tawzariba asi ubiraga nungsibiduna matam sangna atopa party da yauram labasu BJP da sanglakpa asigi dama BJP ki maikei dagi thagachari haina fongdokki Wadiba CN Biren Singh National President of Biriba se Amit Shah ji madi JP Nada ji mulma sigi kathok pag loina raba adugumba leibak ningbagi thorum masida thawung masida leibak namakta tola tarba sing namakta honariba kaya si yeng haraga Ranjana Devi matam sangna atopa party mda yarum badagi ngasidi Bharatiya Janata Party da yawirappa sigi namakta Bharatiya Janata Party ki maigi dagi Srimati Ranjana Devi bu hanana thagachari Universal Friendship Organization UFO amadi Kairak Gram Panchayat ka khusam naduna Kairak tagi Tezpur Taba Mayai Lairak Harga Khangnaba Lambigi Nagyata ngasi Uchara Thakre Kaksing Forest Range Office ki Range Officer and Ivoyaima Kairak GP ki Pradhan E Santi Laima UFO ki Thomi Singh amadi Kairak Talaiba Kuntrama Pansuba Assam Rifles ki C Company ki Parsnen Singh na Sarugyaduna Pangthokiba Thorom aduda Usara Lising Amarom Thaki Konung Kang Singba Kanglen gi Thoram ngasi nungtil pangthokre Jagannath Balabhadra amadi Subhadra lengthoraktuna Kang mathakta nganthoike amadi ningjaba kayana thogol tawkhe Kang Singba gi Thoram asigi matangda konung gi amaiba amana asumna fongdorakhi Masi Kanglen numisida akogi nungai yafabako lebaki oiba nungai yafabu odesakno hainai khali masi akogi Jagannath ko moi ahumse sigi Mai Kange Niti Niyom do aduma puthok idong tai
Hindu Dharmagi achouba kumhei ama oiriba Ratha Jatra Kang Singbagi Thauram Imphal gi Iskon dasu pangthokre Jagannatha Balabhadra amadi Subhadra Isor ahungi mitam kangthakta haptuna Ghari gi Iskol Temple dagi hauraga Kaisampa Junction fauduna laklaga amuk Iskon Temple da handuna chatpa amadi lambi da lairiba miyamna hai lei dup thangwai katuna okpana thorom gi maroiba saktam oiki Iskon gi oina Kang Singba si handake asina tarama palak subani amadi lamdamasida santi puroknaba makhatana su pangthok Kigani Haina Iskon Temple gi Thoburel amana fongdorakhe ꯑꯩꯈꯣꯏꯅ ꯆꯠꯆꯔꯤꯕꯁꯤ ꯇꯁꯦꯡꯕꯗꯤ ꯔꯊ ꯌꯥꯇ꯭ꯔꯥ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯒꯣꯕꯤꯟꯗꯖꯤꯅ ꯍꯥꯟꯅ ꯆꯤꯡꯕ ꯍꯧꯕ ꯍꯥꯏꯕꯗꯨ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯏꯁꯀꯣꯟ ꯃꯅꯤꯄꯨꯔꯅ ꯇꯧꯖꯔꯤꯕꯁꯤꯅ ꯄ꯭ꯔꯤꯊꯤꯕꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯆꯥꯎꯅ ꯃꯟꯗꯤꯔ ꯂꯤꯁꯤꯡ ꯑꯃꯔꯣꯝ ꯂꯩꯕꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯏꯁꯀꯣꯟ ꯃꯅꯤꯄꯨꯔꯁꯤꯅ ꯍꯥꯏꯔꯤꯕ శ్రీ జగꯕꯣꯟధు ꯕꯜꯂꯕꯗ ꯁꯨꯚꯗ꯭ꯔꯥꯒꯤ ꯑꯁꯤꯒꯨꯝꯕ ꯔꯊ ꯌꯥꯇ꯭ꯔꯥ ꯑꯁꯤ ꯑꯩꯈꯣꯏꯅ ꯆꯠꯊꯖꯕꯅꯤ Kanglen gi thoram ase Manipur gi tampa ki tongan tongan ba laikai sing dasu pangthoke miyamna laida aroib sing kakchaduna yaifu thawni jaki Paugi Merthan attend break amatanga luxury. Pabiyu, Nainabiyu, Tanabiyu, Lamjingba Times. Makhal Mathelgi Khudol, Maru Oiba Pau, local, national, international, Sanabungi Paugdam, Mahiro Singinamak, Maitai Mayekta, Akanana, Mapung Faraba Paung Singba, Lamjingba Times, Lamjingba Times. Isa Isagi Pau set Hadariba Hawker Sing the Haibiraga, Lobiba Yaragani. Break matungda mayambang buhna taram noksari. Maipagi Ahanba Foundation Day ngasi Manipur State Film Development Society da pangthokre thoromaduga mari lainana Maipa Foods ki mobile app amasu launch tauke pangthokiba thoromaduda Arun Enterprises ki managing director Thangjam Arun Kumar Film Forum Manipur ki chairman Samse Chabam Mangoljao amadi Miracle MSRD Private Limited ki CEO Herojit Ngangom su sarugyake Nong leftana chubana maram oiraga landslide thokna Arunachal Pradesh ka samnaba maru eba lambi sing faunadre balimukta laiba Assam gate gari chamnga rom Arunachal Pradesh lansin bayadana panduna lairi Indian Army arakpa gari sing kamanjuna sanghandana lairi Serak sida Arunachal Pradesh ki West Kameng district ta angang chamga tara yauna yamdrabada miyoisani rom ichauna sokhalaba mafam singdagi kanbangam kre yumda loiba sasan kaya ama mangkre amadi nupi amasu thiba fangri haina pawgi likhul amana hairi Arunachal Pradesh ki Chief Minister Pema Khanduna landslide na amadi ichauna sokhalaba district singi deputy commissioner singda lainga ki department masel paw paunudana tathok tasin tawraga chief secretary gi makhada state emergency planning thina paikhanana ba pawtak pikre All Arunachal Pradesh Student Union Afsuna Chief Minister Pema Khanduna Mahaki Government na Citizenship Amendment Bill gi mayokta lay amadi bill asigi mayokta sangsilakpa khongjangda awangnong poki atopa state single loinana saruk yagani haina thauna phana haibabu taramna okre union asigi deputy spokesperson Nefa Wangsana hai bill asina chatnaba tarabasu tribal lamsing konsindanaba center da Afsu na makhatana takna khigani amadi masiga Chunana state ki laingak nasu thabak tawba changi center na ngasi fawba lamdam sigi mayam gi aningba amadi apamba khangdoknanaba tawphom thokpa thabak tawdri aikhoi gi leizariba na chanabi amadi punsi mahing ngasi fawba India gi atopa state tagi lakpa mi singna khangbidaba haibasi laibaktivani CAB asina laibak asigi laingakpa singna awang nongpok maruaina Arunachal Pradesh ki miyabu ikai khumnabide haibagi mayek laraba khudam amani Mizoram government na Dutlang da Hokiba July Anida building ahom ningkai kiba thogdok adubo Tizinaba Aizol District Deputy Commissioner Amadi District Magistrate na Lusingba Magistral Inquiry Team ama Semkre Amadi Chel anigi manungda report pikhalangnaba khangankre amaromda BJP Mizoram unit na laibak thiba thogdok adubo maning tamba judicial inquiry ama taunanaba taksin kiba leikrabani yum ningkai bagi thogdok aduda
मियोय अहुम लाइखिदबनी अमदी तरामाथोय अमना असोक अपन नंखी युमसिंग अदु सेंटर ना स्पॉन्सर तौबा बेसिक सर्विसेज टू अर्बन 4 गी मखादा नेशनल प्रोजेक्ट कंस्ट्रक्शन कॉर्पोरेशन लिमिटेड अमदी रॉयल इंफ्रा कंस्ट्रक्शन लिमिटेड ना इंकुमजा लिसिंगनी मापंदा साबा होदुना इंकुमजा लिसिंगनी तरागा तरेटा इंडिया गी प्रेसिडेंट रामनाथ कोविंद ना संगाखिबनी हौजिक अमुक सानबगी पाउ फंगबिगनी All Manipur Football Association Amfa Amadi Tidim Road Unique Game Players Union Trukpu Nambol Anina Kusamnaduna Tha Taruk Chetagadaba Grassroots Football Development Program da Saruk Yagadaba Sanroi Amadi Coaching da Football Kits Yanthokpagi Thoram Ama Ibudho Korifaba Laibung Dangarang Pangthokre Thoram Duda DSA Bisnupur gi General Secretary CS Ibotombi Trukpu Nambol gi President M Syamchan Ex Secretary S Jiten Amfa gi Assistant General Secretary L Nabachandra Trukpu Nambol gi Ex Working President P Rakhal, ex-president S. Brajamani, DPUBO Nambolgi President T. Khava Khan, Secretary T.S. Lamjingba Amukogi Vice President T.S. Nandoluang, Ifaki President Babulin, Anilgi General Secretary M. Anita Nampalgi, General Secretary L. Premila, Secretary Publicity L. Sarmila, Amadi Trukpu Founder Member Singna Athoiba Mitunglen Singh Oina Sarugyaki, Grassroots Football Coaching Camp Asida Nambol area ge angang yankhai ga marina sarugyari amadi makoibo Asian Football Confederation and license holder and Sibananda State C license holder S Ravi amasung Asian Football Confederation gi C license holder coach ahumna takpi tambigani Trukpu ge Secretary CS Ojina Fongdokibada football masana mai pakhange harabadi Saknai ba mi ama ohen ge harabadi world standard yona sanahan ge harabadi angang singbu piklingai dagi sangbat pa changi aduna pikling ba football sanaba pamba chahi taruk tagina taramari fawgi manungda laiba angang singda football saukhatna bagi pandamda coaching camp asi pangthokpani masi loibaga amuk makha tana sathakigani hairi सिंसी हानदी कनो से सानबसी हानदी अखोगी मणिपुर मददी मैट्रिक पास तौदरगदी तौरकान सानबा दो हौजिकती वर्ल्ड स्टैंडर्ड योगनब सानगे हाय तारगदी अखोई ग्रासरूट तगी कोइना नर्सरी काबा दुमाय तौदना फुटबॉल गिसु अखोई स्कूलिंग तौदना समाय तौरकान अफबा सानरे पुतोंनबा पृथ्वीगी मफमदा माय पांगबा कनो सानोसिंग ओइनबगी दमकता पांदमदा अखोई मसिगी कनो प्रोग्राम से सिंदना अदु कंटिन्यूसली हौजे अखोइना सिंदरिसि था तरुकनी था तरुकसे लोरकान कंटिन्यूसली ngasi nungthil phone khiba pause singda kari kari maru eba pau yauri bage habdo me ampun mung meng taminasi Kanglaipak ki mera World Population Day ki thoram pangthokre chaukhatpa Manipur khunai ama oinaba family planning tauba tangai fadabalai Minister Jayanta Kumar Bharat amasung Myanmar gi official team na wathok oriba border pillar marfuga nitho yangsin khre Pelegi bomb expert ni haibi nupi ama fare Paugzel missing hengalakli basigi matang da kupna khanaduna thabak paikhatpa matam oire Minister L Jayanta Kumar Agriculture Department ki makhada paudi hunba hokre Pandam thangjam manorama laikhidabagi ningsing thoram pangthokre lamdam asidagi aspa fa lokthoknabagi khongjang hanba laitri miam mit na singa leibiu apun balu Ifam gi tararak suba mapok kumon thoram pangthokre sahi tara helabasu victim gi imung manung singda achumba wail piba ngamdri renubala Amson School yang sinkre Bengal Higher Secondary School da oja kungani thoi khaktana mahiroi chahum maudraga tare lairik takpi tambi hore Yanus Ali Lois lakpada maru iba pau amuka hana pizari Family planning taubugi wakalon bu lana sakidana ba hona si haina Health and Family Welfare Minister L Jayanta Kumar na fongdokre Indo-Myanmar Laywak anigi joint survey na PMGSY lambi semada Myanmar romda ngamkai hanjilamba adu atumba oirame border pillar number 82 gidi Khunja Singh thamoi kai hore
Wathok oiriba border pillar pumnama gengsinduna asengba achumba ama hangdokpa matam oire haina UCM na phongdokre. Amadi lokap tagi nanthok tuna chenkraba NSN IM gi cadre gi mathakta lupa lakh amagi reward lauthokre. Ngasigi oinadi Manipuri pau matang sida loijare mi eng tabiru punamakpu ARUNBALA na amukka hana khurumjari.